Mediak tabiri ba puno po Gorbachov na han mukta dataram na opchari. Asigi video asidi lupa lising taragi makada lai ba quite give ba phone kadang kagacharaga semte ba video ni. Video asibu mek tabiri ba singna video asibu like to sindiram. Channel asibu subscribe to ba singna so channel asibu subscribe to sindiram madi video asibu share to biram. Asigi video asi matang sta hujari video asibu loi ba phau butang king tabiri. Mediak tabiri ba puno po han mukta dataram na opchari. Ngasi ki video asidi handak chahi asimagi hajabatare. Chahi asina loram da yoksala matam masida lupa lising taragi manung da leiba khwaidagi faba phone ani kagdang khangit charaga sembe video ni. Ahan wala leiba phone asidi Motorola hariba company asigi Moto G32 hariba phone asini. Phone asida Snapdragon 680 gi processor, 5000 mAh ki battery amadi 33 watt ki fast charging piri. Phone asida 50 megapixel ki camera, 16 megapixel ki selfie camera loinana IPS LCD display oiba 90 Hz ki display piri. Hariba display asi full HD plus ki display ni. Phone asida Android 12 amadi 3.5mm jack na chingba yauri. Phone asi 4GB 64GB ki phone ni amadi haiba phone asi 4G support tawa phone amani. Phone asida Dolby Atmos ki sound, IP52 ki water resistant na chingba piriba phone amani. Adubo haiba phone asi 4G phone oiba taragasu hojikki matamdagi horaga chahi ani hum phawbudi fajana sinaba yakadaba phone ama oibana maram oiraga asigi list asida pukhacharakpani. Ngasi list asigi ani subda laiba phone asina Motorola hariba company asimakki Moto G42 hariba phone asini. Phone asida su Snapdragon 680 ki processor aduga mamangda panjakiba Moto G32 da yauba 5000 mAh ki battery adubo hariba phone asidana 20 watt ki fast charging khaktamak piri. Adubo phone asigi display asina Super AMOLED oiba display amani. Amadi 50 megapixel ki camera amasung selfie ki damakta 16 megapixel ki camera supiri. Loinana hariba phone asisu 90 Hz amadi Android 12 na chingba yauriba phone amani. Phone asisu 3.5mm jack, 4GB 64GB ki phone loinana hariba phone asisu 4G support tawa phone amani. Phone asida Dolby Atmos ki sound amadi IP52 ki water resistant na chingba piriba phone amani. Hariba phone asisu lupa lising taragi range ta leiba khwaidagi faba leibiyaba phone singi manungda amani. Masini ngasi ki lupa lising taragi range ta leiba khwaidagi faba phone ani kakkang kang charaga semjaba video asibu meng tabiri basingna video asibu like to biramu. Channel asibu subscribe to basingna so channel asibu subscribe to biramu. Tungda su asigum laban nungairaba amadi kanaba video kya yengbina bagdamakta channel asibu subscribe to biba amadi notification bell da nambiba su kaubigano. Ngasi gi oina di video asi matang asida losinjari. Tungda nobo video amada amuk thengnarasui matam adu fawgidamakta di mayam punamagtagi kaina bagyathang nijari.